ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡꯒꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯐꯣꯇꯣꯁꯤꯡ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯠꯀꯨꯞꯁꯤꯡ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯔꯝꯁꯤꯅ ꯍꯟꯗꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯤꯠꯀꯨꯞꯁꯤꯡ ꯑꯗꯨꯗꯒꯤ ꯍꯧꯔꯁꯤ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛꯁꯇ ꯚꯥꯔꯠꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯨꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯍꯔꯥꯎ ꯇꯨꯖꯨꯡꯕ ꯄꯣꯛꯂꯝꯒꯅꯤ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯗ ꯍꯥꯏꯈꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯚꯥꯔꯠꯇꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯃꯗꯤ ꯂꯩꯕꯥꯛꯄꯨ ꯁꯛ ꯇꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯀꯠꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯂꯤꯝꯄꯤꯛꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯚꯤꯛꯇꯣꯔꯤ ꯄꯟꯆ ꯀꯦꯝꯄꯦꯟ ꯍꯧꯈ꯭ꯔꯦ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯚꯤꯛꯇꯣꯔꯤ ꯄꯟꯆ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯔꯨꯞꯁꯤꯡ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯍꯌꯦꯡꯁꯤ ꯍꯥꯏꯕꯗꯤ ꯖꯨꯂꯥꯏ 16 ꯑꯁꯤ ꯀꯥꯔꯒꯤꯜ ꯕꯤꯖय ꯗꯤꯕꯁꯅꯤ ꯀꯥꯔꯒꯤꯜꯒꯤ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯥꯟꯃꯤꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯕꯨ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯎꯈꯤ ꯉꯛꯅꯈꯤ ꯍꯟꯗꯛꯇꯤ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯔꯝꯁꯤꯅ ꯃꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯅ ꯀꯥꯔꯒꯤꯜꯒꯤ ꯍꯔꯥꯎ ꯇꯨꯖꯨꯡꯕ ꯋꯥꯔꯤꯁꯤꯡ ꯄꯥꯕꯤꯌꯨ ꯀꯥꯔꯒꯤꯜꯒꯤ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯃꯔꯨꯞꯁꯤꯡ ꯍꯟꯗꯛꯀꯤ ꯑꯣꯒꯁꯠ 15 ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 35 ꯁꯨꯕ ꯆꯪꯁꯤꯜꯂꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯆꯍꯤ ꯆꯥ ꯀꯌꯥ ꯉꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯁꯤꯒꯤ ꯆꯍꯤ 35 ꯁꯨꯕꯁꯤ ꯎꯔꯔꯦ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 35 ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯔꯆ 12ꯗꯒꯤ ꯕꯥꯄꯨꯒꯤ ꯁꯕꯔꯃꯇꯤ ꯑꯥꯁ꯭ꯔꯝꯗꯒꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯑꯁꯤ ꯍꯧꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯥꯄꯨꯒꯤ ꯗꯥꯟꯗꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯤꯡꯒꯠꯍꯟꯈꯤ ꯃꯗꯨꯗ ꯖꯝꯃꯨ ꯀश्मीꯔꯗꯒꯤ ꯄꯨꯗꯨꯆꯦꯔꯤ ꯐꯥꯎꯕ ꯒꯨꯖꯔꯥꯠꯇꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯐꯥꯎꯕ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ ꯃꯌꯥꯝꯅ ꯀꯌꯥ ꯈꯪꯗꯕ ꯊꯧꯗꯣꯛ ꯀꯌా ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯔꯥꯡ ꯗꯦꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯃ ꯃꯇꯝ ꯑꯃꯗ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯍꯥꯏꯕꯗꯤ INAꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯇꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣꯂꯣꯅꯦꯜ ꯁꯧꯀꯠ ꯃꯨꯂꯤꯛꯅ INAꯒꯤ ꯐꯤꯔꯥꯜ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯍꯟꯈꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯃꯔꯛꯁꯤꯗ ꯑꯦꯄ꯭ꯔꯤꯜ 13ꯗ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤ ꯑꯁꯨꯝꯅ ꯅꯤꯡꯇꯝ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯁꯤꯡꯂꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯍꯟꯗꯛ ꯑꯣꯒꯁꯠ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯁꯤ ꯇ꯭ꯔꯥꯌꯜ ꯑꯃꯅꯤ ꯖꯥꯇꯤꯒꯤ ꯏꯁꯩꯒ ꯃꯔꯤ ꯂꯩꯅꯕ ꯀꯜꯆꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯃꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤꯗꯃꯛ ꯋꯦꯕꯁꯥꯏꯠ ꯑꯃꯁꯨ ꯁꯦꯝꯂꯦ rashtragan.in ꯋꯦꯕꯁꯥꯏꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯗꯣꯝꯅ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯂꯒ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯒꯅꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯒꯅꯤ ꯑꯉꯛꯄ ꯑꯅꯧꯕ ꯍꯧꯗꯣꯛꯄ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯊꯥꯖꯩ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯑꯅꯧꯕ ꯍꯧꯗꯣꯛꯄ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯎꯕ ꯐꯪꯒꯅꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯊꯧꯔꯝ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯗꯜ ꯑꯃꯠꯇꯒꯤ ꯊꯧꯔꯝ ꯅꯠꯇꯦ ꯃꯁꯤ ꯚꯥꯔꯠ ꯃꯆꯥ ꯀꯔꯣꯔ ꯀꯔꯣꯔꯒꯤ ꯊꯧꯔꯝꯅꯤ ꯅꯤꯡꯇꯝꯂꯕ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯂꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯍꯣꯠꯁꯕ ꯑꯁꯤꯒꯤ
ꯅꯨꯡꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯁꯦꯝꯕ ꯑꯁꯤꯅꯤ꯫ ꯅꯤꯡꯇꯝꯕꯒꯤ ꯏꯈꯧ ꯂꯥꯡꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈꯤꯕꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯁꯤ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯒꯗꯕꯅꯤ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯅꯧꯕ ꯍꯧꯗꯣꯛꯄꯁꯤꯡꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯁꯨꯗꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯖꯥꯇꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ, ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ, ꯑꯥꯔꯇꯤꯁꯁꯤꯡ, ꯈꯨꯠ ꯁꯥ ꯍꯩꯕꯁꯤꯡ, ꯐꯤ ꯁꯥꯕꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯍꯟꯁꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 8ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯍꯦꯟꯗꯂꯨꯝ ꯗꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯊꯣꯛꯄꯒꯤ ꯑꯆꯧꯕ ꯇꯥꯟꯖꯥ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒ ꯄꯨꯋꯥꯔꯤꯒ ꯑꯆꯧꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯤ꯫ 1905ꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯁ꯭ꯋꯥꯗꯦꯁꯤ ꯑꯟꯗꯣꯂꯟ ꯍꯧꯈꯤꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯑꯥꯗꯤꯕꯥꯁꯤꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝꯗ ꯍꯦꯟꯗꯂꯨꯝ ꯑꯁꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯅꯨꯄꯤ ꯂꯥꯈ ꯀꯌꯥ, ꯐꯤ ꯁꯥꯕ ꯂꯥꯈ ꯀꯌꯥ, ꯈꯨꯠ ꯁꯥ ꯍꯩꯕ ꯂꯥꯈ ꯀꯌꯥꯅ ꯊꯕꯛ ꯁꯨꯔꯤ꯫ ꯃꯌꯥꯝꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯍꯧꯗꯣꯛꯄꯅ ꯐꯤ ꯁꯥꯕꯤꯁꯤꯡꯗ ꯑꯅꯧꯕ ꯑꯥꯁꯥ ꯄꯤꯒꯅꯤ꯫ ꯑꯗꯣꯝꯁꯨ ꯀꯔꯤꯅꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯗꯁꯨ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 35 ꯁꯨꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯗꯣꯝꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ, 2013ꯗꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯅ ꯈꯥꯗꯤꯒꯤ ꯃꯔꯝꯗꯇ ꯍꯥꯏꯖꯔꯤꯕꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯥꯗꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ꯫ ꯃꯁꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟꯅꯤ꯫ ꯈꯥꯗꯤꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯅꯣꯡꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯌꯣꯟꯕ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯈꯥꯗꯤꯒꯤ ꯄꯣꯠꯊꯣꯛ ꯑꯃ ꯂꯩꯕꯗ ꯃꯗꯨꯗ ꯀꯥꯟꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯐꯤꯁꯥꯕꯤ, ꯐꯤ ꯁꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜꯁꯤꯡꯅꯤ꯫ ꯃꯌꯥꯝꯁꯤꯅ ꯈꯥꯗꯤꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕꯁꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯅꯤ, ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯅꯤ꯫ ꯃꯌꯥꯝꯅ ꯈꯨꯡꯒꯪꯁꯤꯡꯗ ꯁꯥꯔꯤꯕ ꯍꯦꯟꯗꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨ꯫ ꯃꯗꯨ ꯃꯥꯏ ꯍꯦꯟꯗꯂꯨꯝ ꯃꯥꯏ ꯄ꯭ꯔꯥꯏꯗꯇ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯅꯤꯡꯇꯝ ꯏꯍꯧ ꯑꯃꯗꯤ ꯈꯥꯗꯤꯒꯤ ꯃꯔꯝꯗ ꯄꯜꯂꯛꯄ ꯃꯇꯝꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯕꯥꯄꯨꯖꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯕꯥꯄꯨꯖꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯚꯥꯔꯠ ꯊꯥꯗꯣꯛꯎ ꯑꯟꯗꯣꯂꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯑꯟꯗꯣꯂꯟꯕꯨ ꯂꯨꯆꯤꯡꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯕ ꯍꯥꯏꯕꯁꯤꯁꯨ ꯏꯊꯧ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯥꯛꯂꯣ ꯑꯩꯈꯣꯏꯅ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯑꯁꯤꯗ ꯑꯃ꯭ꯔꯤꯠꯇꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯁꯤ꯫ ꯃꯗꯨꯗꯤ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ, ꯏꯔꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯀꯥꯗꯅꯤ ꯍꯥꯏꯅ꯫ ꯅꯦꯁꯟ ꯐꯥꯔꯁꯠ, ꯑꯣꯜꯋꯦꯖ ꯐꯥꯔꯁꯠ ꯍꯥꯏꯕ ꯃꯟꯇ꯭ꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯆꯪꯁꯤꯟꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯅꯍꯥꯔꯣꯜ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯊꯣꯏꯗꯣꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯒꯣꯚꯇ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯗ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯦꯁꯦꯖ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯤꯅꯤ꯫ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯦꯁꯦꯖ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 95%ꯗꯤ ꯆꯍꯤ 35ꯒꯤ ꯃꯈꯥ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯕꯗꯤ ꯚꯥꯔꯠꯀꯤ ꯅꯍꯥꯔꯣꯜ ꯃꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯄꯨ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯂꯝꯖꯤꯡꯂꯤ꯫ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯈꯜꯍꯟꯅꯕꯒꯤ ꯃꯤꯗꯤꯌꯝ ꯑꯃꯅꯤ꯫ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯇꯃꯛ ꯉꯥꯡꯅꯩ꯫ ꯃꯁꯤ ꯑꯄꯨꯟꯕꯒꯤ ꯂꯝꯆꯠꯅꯤ꯫ ꯑꯐꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯥꯎꯇꯥꯛꯀꯤꯗꯃꯛ ꯚꯥꯔꯠꯀꯤ ꯅꯍꯥꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯇꯦꯡꯅ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯅꯕꯒꯤ ꯑꯐꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯐꯪꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯃꯌꯥꯝꯗꯒꯤ ꯐꯪꯕ ꯄꯥꯎꯇꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯑꯁꯦꯡꯕ ꯊꯧꯅꯥꯅꯤ꯫ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯅ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝꯕꯨ ꯁꯛ ꯇꯥꯛꯂꯤ꯫ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯊꯕꯛ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯂꯩꯅꯝꯅ
माइकई मरीद संदोकली अखोई होनब कनबा नहासिंगी अनौब पुथोकप कयाना पुम्नमकपु थौना पीरी मन की बात मयामना वाखल कयागी वाखलोन थीबिरई अहांगना पुम्नमक नैनबदि ngamjade अदुबु मरी लेनबा डिपार्टमेंट सिंगदा थबक पाइखटनबगिदमक्तदि थाग्रे मरुप सिंह अहाक साई प्राणित की मरमदा मियामदा खंगनजनिंगे महाक सॉफ्टवेयर इंजीनियर अमने आंध्र प्रदेश तगिनी ममांगी चहीदा नोंगजूना मरम ओइदुना लौमी सिंगना खुदोंग चादब कया मायोकनखी मेट्रियोलॉजीदा महाक थवाई यामना यावजै मरमसिना महाकना महाकी अपाम्बा अमदि हई सिंगबा अदु लौमी सिंगी कानानब ओइना सिजिननब लेपले महाकना तोंगान तोंगानबा डेटा सोर्सेस तगी वेदर डेटा लैरे मदु एनालाइसिस तौरे लोइनना लमदुगी लोनदा तोंगान तोंगानबा मवोंगदा लौमी सिंगदा खंगननब होटनरे वेदर अपडेट पीबदा नतना प्राणितना तोंगान तोंगानबा क्लाइमेट कंडीशनदा मी सिंगना करी करी तौगदगे हाइबदु ताकपीरे मरुओइना इसिंग इचाउ नोंग नुंगसित अमदि ब्रज तारकप मतमदा करमना ngakthokkadage haibadusु मियामदा खंगले मरुप सिंह अमरोमदा नहा ओइरिबा सॉफ्टवेयर इंजीनियर अमगी होनबा असिना थमोइबु सुमहटख्रे अमरोमदा अतोप मरुप अमना सिजिनरिबा टेक्नोलॉजी असिना मयामबु ngakhanगनी मरुप तुदी ओडिशा की संबलपुर जिला की खुंगंग अमदा लेबा श्रीमान इसाक मुंडा जीनी इसाक सी अहनबददी डेली वेजेस ता थबक सुरमी अदुबु हौजिक्ति इंटरनेट सेंसेशन ओइख्रे महांगना यूट्यूब चैनल दगी पैसा यामना ताले महाकना महाकी वीडियो सिंगदा मरुवेना लमदमदुगी एनसांग मटेल सिंग ममांगैदगी चटनरक पचाक यनसांग थोंबगी मवोंग महाकी खुंगंग महाकी पुंसी मरेल अमदी चाब थकपगी हैनबिसिंग अदु उतले यूट्यूबर अमा ओइबगी खोंगचत असी लिसिंगनी कुनगी मार्च तगी हौकिबनी महाकना ओडिशा की लमदमदुगी फावरब यनसांग मखलगी वीडियो अमा थागतकी मदुगी मतुंगदगी वीडियो चा कया थागतखरे महाकी थवोंग असी हिरम कयादा मयामदगी तोंगाले मरुओइना सहरदा लैबा मीसिंगना सुखंग खंगद्रबा लाइफस्टाइल दु मियामदा उहल्ली इसाक मुंडाना चटनबी अमदी चाकचा युथकपु पुन्न मियामदा सेलिब्रेट तौरी लोइनना अखोई पुम्नमकपु पुकनिंग थौगल्ली मरुप सिंह टेक्नोलॉजी की मतेंग नैनरकपदा अहाकना अतोप्पा यामना नुंगाइबा हिरम अमगा मियामदा नैनजगे हंदकता मयामना पाबिरंबा याय नत्रगा उबिरंबा याय IIT मद्रास की हानगी महिरोइना लिंकटपा स्टार्टअप ना 3D प्रिंटेड हाउस अमा सागी 3D प्रिंटिंग तौरगा युम साब करम हाइना तौरिबा जातनो तसेंगनमकिदी स्टार्टअप असिना इहान हानबदा 3D प्रिंटर दा 3 डायमेंशनल डिजाइन अमा फिट तौरे अदुगा 3D स्ट्रक्चर दु मरोल फैब्रिकेट तौरे मसी लेबाक पुंबदा चांगयेंग तौरी मसी ताबदा मयाम ngaklamgani नुंगाइरमगनी मतम अमददी युम मचा अमा साबदसु चही कया चंगलमी अदुबो हौजिक्ति टेक्नोलॉजी की मतेंगना भारतदा अहोंब कया लागले मतम खरगी ममांगदा अहाकना असिगुंबा इनोवेटिव कंपनी सिंग कौनबगिदमक ग्लोबल हाउसिंग टेक्नोलॉजी चैलेंज अमा हौदोकी मसी लेबाक असिदा अनौब थवोंग अमने मरमसिना अहाकना मसिबु लाइट हाउस प्रोजेक्ट हाइना मिंगथोरले हौजिक लेबाक की मफम तरुकता लाइट हाउस प्रोजेक्टा थबक यांगना चथरी लाइट हाउस प्रोजेक्ट सिंग असिदा अनौब टेक्नोलॉजी अमदी अनौब मवोंग कया सिजनरी मसिना युम साबगी मतम सि यामना चंगहनदे लोइनना सारिबा युम सिंगदु यामना कुइना चटपा ममल होंगबा अमदी लैबदा नुंगाइबा ओय अइना हंदकता ड्रोन की मतेंगना प्रोजेक्ट सिंग असि रिव्यू तौवी लोइनना मकोइना तौरिबा थबक सिंगदु लाइव ओइना येंखी इंडोर की प्रोजेक्टा ब्रिक अमदी मोर्टार वॉल्स की महुत्ता प्रीफेब्रिकेटेड सैंडविच पैनल सिस्टम ओइना सिजनरी राजकोट सारिबा लाइट हाउस से फ्रेंच टेक्नोलॉजी सिजनरी बनी मसिदा टनल की पांबैना मोनोलिथिक कंक्रीट कंस्ट्रक्शन टेक्नोलॉजी सिजनरी बनी हाइरिबा टेक्नोलॉजी असिना साब युमदी महौसागी ओइबा खुदोंथीबा लाकपदा मायोकनबा हेन्ना ngamgani चेन्नईदा अमेरिका अमदी फिनलैंड की टेक्नोलॉजी सिंग प्रीकास्ट कंक्रीट सिस्टम सिजनरी
मसीना युमसिंगसि साबदा खोंजेल यांगसिनबा ngamgani amadi सेंजंगसु हंथगनी रांचीदना जर्मनी की 3D कंस्ट्रक्शन सिस्टम सिजनदुना युम सागनी हाइरिबा युमसा सिदा का खुदिंगमक तोंगान तोंगान सागनी अदुगा स्ट्रक्चर पुमनमक ब्लॉक टॉयज की मतौगुम सिजनहनगनी अगरतलादा न्यूजीलैंड की टेक्नोलॉजी सिजनदुना स्टील फ्रेम गलोइनना योहार हाबद खंगब ngamgadaba mawongi युम सागली मसिदा प्लास्टर अमदी पेन चंगलोय अदुगा युम साबद खोंजेल यांगसिननबा हानदगी सादुना थमलबा फकलांगसिंग सिजनगनी मरुपसिंग प्रोजेक्ट इनक्यूबेशन सेंटर गुंबा थबक तौननबा नसिदी लेबाक असिना होटनरी मसिना एखोइगी प्लानर्स आर्किटेक्ट्स इंजीनियर्स अमदी माहिरुई सिंगना अनौब टेक्नोलॉजी असिबो खंगबा ngamgani अमदी मसिबो एक्सपेरिमेंट तौबसु फंगनी अहागना हाइरिबा वाफम सिंगसी मरुओइना अखोइगी नहा ओइरिबसिंगदा शेयर तौजबगी मरमदी अखोइगी नहा सिंगसिना इरैबाकि याइफनबा अनौब टेक्नोलॉजी की लमदा पुकनिंग थौगतनबनी अइगी नुंगसिरबे इरैबाकचा सिंग मयामना इंग्लिश की पाउरो अमा सोइदना ताबिरमलगनी टू लर्न इज टू ग्रो हाइबदी तंबा हाइबसी मांगलोमदा चंगसिनबनी अखोइना करिगुंबा अनौबा अमा तंबा हुगलकपा मतमदा चौखटपगी अनौब लंबीसी मरोमदोम हांगदोकजरई लिकलमदगी हाइदोक्तुना अनौब अमा पाइखतनबा थौरांग तौरकपदा मियोइबगिदमक्ता अनौब थोंग अमा हांगदोकजरई अनौब चक अमा हौरई मयामना उबिरमलगनी अनौब मवोंग अमा हेक हौरकपदा मदु मयामबु ngakhanningai oihalli खुदमोइना अहांगना एप्पल पलकपा मतमदा अदोमना करंबर राज्यगा मरी लेना हनिंगबगे अदोम की पुकनिंगदा अहानबदा हिमाचल प्रदेश जम्मू कश्मीर अदुगा उत्तराखंड हाइरिब मिंगसिंगसी निंगसिंगलकपा मसाना ताबनी अदुबो हाइरिब परिंगसिदा मणिपुर सु हापचलकलबदि ngakpa phawbiba yai अनौब पांथोकनिंगबगी इहुल लेबा नहासिंगना हाइरिबा angakpa thawongsi मणिपुरदा पांथोक्तुना उतली हंदक मरक मणिपुर की उखरुल जिलादा सेम की लौ कन्ना चथरी मफम सिगी लौमी सिंगना मखोई मखोई की इंकोलदा सेम थारी सेम थाननबगिदमक मखोइना हिमाचल चत्तुना ट्रेनिंग तौरी हाइरिबा सिंगसिगी मनुंगदा टीएस रिंग फामी यंगसीसु अमनी सिनफमगी ओइनदि महाक्सी एरोनॉटिकल इंजीनियर ने महांगना महाकी नुपी श्रीमती टीएस एंजेल गलोइनना सेम थाबा हौकी मतवसुमना अउंगसी सिमरे अगस्तिनानसु महाकी इंखोलदा सेम थादुना मसिगी पोथोक पुथोगली अउंगसी दिल्लीदा थबक तौरंबनी थबक थादोक लमलगा मयुमदा हंदुना सेम थाबसे हौकीबनी ngashidi मणिपुरदा असिगुंबा एप्पल ग्रोवर यामना लेरे मखोई सिंगसिना अनौबा अमदि खरा टॉप टॉप मवोंग अमा पांथोक्तुना उतली मरुप सिंग आदिवासी कांगलुप सिंगददी बोरोय हाइबसे यामना पामनै मखोइना बोरोय यामना निंगथिना थाई अदुबो कोविड-19 लाइचतसिगी मतुंगदगिदि मसिगी लौसिदा थोइदोकपा मवोंग अमा ओइना हेनगलगली त्रिपुरागी उनाकोटीदगी चही 32 सुरब बिक्रमजित चकमा कौबा अइगी मरुप अमा लै महांगना बोरोयगी लौसि हौदोक्तुना सेंदोंग यामना तानख्रे अमदि मियोई कया अमदसु मसि पांथोकनबा महाकना थौइनसिन पीरी राज्य सरकारनसु असिगुंबा मियोइसिंग असिदा मतेंग पांगबिरी सरकारनसु मसिगिदमक थोइदोकपा नर्सरी कया सेमदुना हाइरिबा लौसिदा मरी लेनबा मियोइसिंगी अपांबा थुंगन्नबा होटनरी लौ सिंगुदा इनोवेशन तौरकपा हाइबसिना लौबुक की बाय प्रोडक्टसु क्रिएटिविटी उबा फंगली मरुप सिंग उत्तर प्रदेश की लखीमपुर खीरीदा नौना पांथोकनबा होनरकपा थबक अमगी मतंगदसु अहाक खंगजरे कोविड मनुंगसिदा लखीमपुर खीरी की नुपी सिंगसिना लफुदगी फाइबर सेमननबगी ट्रेनिंग पीबा होकी वेस्टगी बेस्ट ओइहन्नबगी लंबीरोमदा लफुबु कक्थतुना मेचिनगी पांबैदगी बनाना फाइबर सेमी मसी ज्यूट नत्रगा सनगा माने हाइरिबा फाइबर सिदगी हैंडबैग फग दरी असिना चिंगबा पोलम कया साई मसिना माइकई अमरोमदा मही मरोमगी लेमहु खाक्तु सिजिनबा हेनगले अमरोमदन खुंगंगी इचलिचे इचा सिंगी सेंदा लंबीगी पांबई अमसु ओइजरे बनाना फाइबर की थबक सिदगी लमदमदुदा लेरिबा नुपी अमना
ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯆꯥꯇ꯭ꯔꯨꯛ ꯐꯥꯎꯕ ꯇꯥꯟꯖꯕ ꯉꯝꯃꯤ꯫ ꯂꯈꯤꯝꯄꯨꯔ ꯈꯤꯔꯤ ꯂꯝ ꯑꯦꯀꯔ ꯆꯥ ꯀꯌꯥꯗ ꯂꯐꯣꯏꯒꯤꯗꯃꯛꯇ ꯂꯐꯨ ꯊꯥꯏ꯫ ꯂꯐꯣꯏ ꯍꯦꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯅ ꯂꯐꯨꯁꯤꯡꯁꯤ ꯍꯨꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯁꯦꯜ ꯇꯤꯡꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯀꯟꯖꯕ ꯉꯝꯂꯦ꯫ ꯍꯩꯅꯧꯗ ꯅꯠꯇꯅ ꯃꯔꯨ ꯐꯥꯎꯕ ꯃꯃꯜ ꯐꯪꯉꯤ ꯍꯥꯏꯅꯕ ꯄꯥꯎꯔꯧꯗꯨ ꯆꯞ ꯆꯥꯏ꯫ ꯃꯔꯨꯞꯁꯤꯡ, ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯕꯅꯥꯅꯥ ꯐꯥꯏꯕꯔꯗꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄꯁꯤꯒ ꯂꯣꯏꯅꯅ ꯂꯐꯣꯏꯒꯤ ꯑꯥꯇꯥꯗꯒꯤ ꯗꯣꯁꯥ ꯑꯃꯗꯤ ꯒꯨꯂꯥꯕ ꯖꯥꯃꯨꯟꯅꯆꯤꯡꯕ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥꯃꯔꯨꯝꯁꯨ ꯁꯦꯝ ꯁꯥꯔꯤ꯫ ꯀꯔꯅꯥꯇꯀꯤ ꯑꯋꯥꯡ ꯀꯟꯅꯔ ꯑꯃꯗꯤ ꯈꯥ ꯀꯟꯅꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯁꯤꯒꯨꯝꯕ ꯇꯣꯞ ꯇꯣꯞꯄ ꯊꯕꯛꯁꯤꯡꯁꯤ ꯅꯨꯄꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤꯌꯔ ꯇꯧꯈꯤ꯫ ꯂꯐꯣꯏꯒꯤ ꯑꯥꯇꯥꯒꯤ ꯃꯔꯝꯗ ꯈꯪꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯨ ꯍꯦꯟꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯦꯟꯊꯣꯛꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯂꯈꯤꯝꯄꯨꯔ ꯈꯤꯔꯤꯒꯤ ꯃꯇꯧꯒꯨꯝ ꯃꯐꯝꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯏꯅꯣꯚꯦꯇꯤꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤꯕꯨ ꯅꯨꯄꯤꯁꯤꯡꯅ ꯂꯝꯖꯤꯡꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯁꯤꯒꯨꯝꯕ ꯈꯨꯗꯝꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯈꯔ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯊꯧꯏꯟꯁꯤꯟꯗꯨ ꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯣꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯤꯔꯝꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤ ꯌꯦꯡꯍꯟꯅꯕ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯕꯤꯌꯨ, ꯑꯗꯨꯒ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯏꯁꯥꯃꯛꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯈꯔ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯄꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯗꯣꯝꯅ ꯑꯩꯍꯥꯛꯀꯤ ꯅꯃꯣ ꯑꯦꯞ ꯅꯠꯇ꯭ꯔꯒ ꯃꯥꯏꯒꯣꯞꯇ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯂꯥꯏꯔꯤꯛꯇ ꯁ꯭ꯂꯣꯛ ꯑꯃ ꯌꯥꯎꯔꯤ: ꯑꯥꯠꯃꯥꯔꯊꯝ ꯖꯤꯋ ꯂꯣꯀꯦ ꯑꯁꯃꯤꯟ ꯀꯣꯅ ꯖꯤꯋꯇꯤ ꯃꯥꯅव ꯄꯔꯝ ꯄꯔꯣꯄꯀꯥꯔꯥꯔꯊꯝ ꯌꯣ ꯖꯤꯋꯇꯤ ꯁꯥ ꯖꯤꯋꯇꯤ꯫ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤꯗꯃꯛꯇꯗꯤ ꯍꯤꯡꯅꯔꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯑꯍꯤꯡꯕꯅꯤ꯫ ꯚꯥꯔꯠ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯤ ꯃꯟ ꯀꯤ ꯕꯥꯠ ꯍꯥꯏꯕꯕꯨ꯫ ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯔꯨꯞ ꯈꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯁꯤ꯫ ꯆꯥꯟꯗꯤꯒꯔ ꯁꯍꯔꯗ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯑꯩꯍꯥꯛ ꯏꯁꯥꯁꯨ ꯆꯍꯤ ꯈꯔ ꯃꯐꯝꯗꯨꯗ ꯂꯩꯖꯔꯨꯔꯦ꯫ ꯃꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯐꯖꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯃꯣꯏ ꯆꯥꯎꯏ, ꯑꯗꯨꯒ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯐꯖꯅ ꯂꯩꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯟꯗꯤꯒꯔ ꯑꯁꯤꯗ ꯁꯦꯛꯇꯔ 19ꯗ ꯁꯟꯖꯣꯏ ꯔꯥꯅꯥꯖꯤꯅ ꯐꯨꯗ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯂꯤ, ꯑꯗꯨꯒ ꯁꯥꯏꯀꯜꯗ ꯁꯣꯂꯦ ꯚꯥꯇꯨꯔꯦ ꯌꯣꯜꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯤꯗꯤꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯌꯥꯟꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯕꯥꯅꯤꯅ ꯃꯉꯣꯟꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕꯁꯤꯡꯗ ꯐ꯭ꯔꯤꯗ ꯁꯣꯂꯦ ꯚꯥꯇꯨꯔꯦ ꯄꯤꯖꯅꯕ ꯍꯥꯏꯖꯩ꯫ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯦ꯫ ꯈꯨꯗꯛꯇ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯁꯟꯖꯣꯏ ꯔꯥꯅꯥꯖꯤꯒꯤ ꯁꯣꯂꯦ ꯚꯥꯇꯨꯔꯦꯁꯤ ꯂꯦꯝꯅ ꯆꯥꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯚꯦꯛꯁꯤꯟ ꯀꯥꯞꯂꯨꯔꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯆꯪꯏ꯫ ꯚꯦꯛꯁꯤꯟꯒꯤ ꯃꯦꯁꯦꯖ ꯍꯦꯛ ꯎꯠꯄꯗ ꯃꯍꯥꯛꯅ ꯍꯥꯎꯔꯕ ꯁꯣꯂꯦ ꯚꯥꯇꯨꯔꯦꯗꯨ ꯄꯤꯔꯛꯀꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯒꯤꯗꯤ ꯊꯧꯗꯥꯡ ꯌꯥꯕ ꯑꯃꯗꯤ ꯁꯦꯕꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏ ꯁꯟꯖꯣꯏ ꯚꯥꯏꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯁꯨ ꯄꯟꯖꯅꯤꯡꯏ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯅꯤꯜꯒꯤꯔꯤꯗꯅꯤ꯫ ꯃꯐꯝꯗꯨꯗ ꯔꯥꯙꯤꯀꯥ ꯁꯥꯁꯇ꯭ꯔꯤꯖꯤꯅ ꯑꯦꯝꯕꯨꯔꯦꯛꯁ ꯄ꯭ꯔꯣꯖꯦꯛ ꯍꯧꯗꯣꯛꯄꯤꯔꯤ꯫ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯆꯤꯡꯒꯤ ꯂꯝꯗ ꯑꯅꯥꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯂꯥꯏꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯥꯙꯤꯀꯥꯁꯤ ꯀꯨꯟꯅꯨꯔ ꯀꯦꯐ ꯑꯃ ꯍꯥꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯦꯐꯀꯤ ꯑꯣꯏꯕ ꯃꯔꯨꯞꯁꯤꯡꯗꯒꯤ ꯑꯦꯝꯕꯨꯔꯦꯛꯁꯀꯤꯗꯃꯛꯇ ꯐꯟ ꯇꯨꯡꯁꯤꯟꯕ ꯍꯧꯈꯤ꯫ ꯅꯤꯜꯒꯤꯔꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯉꯁꯤꯗꯤ ꯑꯦꯝꯕꯨꯔꯦꯛꯁ 6ꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤ, ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡꯗ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯦꯝꯕꯨꯔꯦꯛꯁ ꯍꯥꯏꯔꯤꯕꯁꯤꯗ ꯁ꯭ꯇ꯭ꯔꯦꯆꯔ, ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ, ꯐꯥꯔꯁꯠ ꯑꯦꯗ ꯕꯣꯛꯁꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯁꯟꯖꯣꯏꯖꯤꯕꯨ ꯑꯣꯏꯔꯕꯁꯨ ꯔꯥꯙꯤꯀꯥꯖꯤꯕꯨ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯦꯕꯥꯒꯤ ꯊꯕꯛꯁꯤꯡꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫
ꯃꯔꯨꯞꯁꯤꯡ, ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯏꯚꯦꯟꯠ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯚꯥꯔꯠ ꯖꯣꯔꯖꯤꯌꯥꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯅꯧꯅ ꯆꯦꯠꯁꯤꯜꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩꯁꯤꯗ ꯚꯥꯔꯠꯅ ꯁꯦꯟꯠ ꯀ꯭ꯋꯤꯟ ꯀꯦꯇꯤꯚꯦꯟꯒꯤ ꯍꯣꯂꯤ ꯔꯤꯂꯤꯛ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯡꯂꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝꯁꯤ ꯖꯣꯔꯖꯤꯌꯥꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯟꯇ꯭ꯔꯤ ꯃꯁꯥꯃꯛ ꯃꯐꯝꯗꯨꯗ ꯆꯠꯂꯨꯏ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯗ ꯚꯥꯔꯠꯄꯨ ꯊꯥꯒꯠꯄꯤꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯀꯥꯎꯉꯝꯗꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100-150ꯒꯤ ꯋꯥꯅꯤ꯫ ꯀ꯭ꯋꯤꯟ ꯀꯦꯇꯦꯚꯥꯟ ꯖꯣꯔꯖꯤꯌꯥꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯆꯍꯤ 10 ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ 1423ꯗ ꯃꯍꯥꯛ ꯅꯣꯡꯒꯥꯈꯤ꯫ ꯄꯣꯔꯇꯨꯒꯜꯒꯤ ꯑꯔꯤꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯠ ꯀ꯭ꯋꯤꯟ ꯀꯦꯇꯦꯚꯥꯟꯒꯤ ꯁꯔꯨꯁꯤꯡꯗꯨ ꯑꯣꯜ ꯒꯋꯥꯒꯤ ꯁꯦꯟꯠ ꯑꯣꯒꯁꯇꯤꯟ ꯀꯣꯚꯦꯟꯠꯇ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯒꯋꯥꯗ ꯐꯨꯝꯗꯨꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯨ 1930ꯒꯤ ꯌꯨꯍꯥꯔ ꯍꯥꯕꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯊꯥꯖꯅꯈꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯖꯣꯔꯖꯤꯌꯥꯒꯤ ꯏꯇꯤꯍꯥꯁꯀꯥꯔꯁꯤꯡ ꯑꯃꯗꯤ ꯔꯤꯁꯥꯔꯆꯔꯁꯤꯡ, ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯠ ꯑꯃꯗꯤ ꯖꯣꯔꯖꯤꯌꯥꯟ ꯆꯔꯆꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯟꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯕ ꯃꯇꯨꯡ 2005ꯗ ꯁꯦꯡꯂꯕ ꯂꯦꯝꯍꯧꯈꯥꯛꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯅ ꯐꯪꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯖꯣꯔꯖꯤꯌꯥꯟꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅꯃꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ, ꯔꯤꯂꯤꯖꯤꯌꯁ ꯑꯃꯗꯤ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯁꯦꯟꯇꯤꯃꯦꯟꯠ ꯌꯦꯡꯂꯒ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯂꯦꯝꯍꯧꯈꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯁꯤ ꯖꯣꯔꯖꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯚꯥꯔꯠ ꯑꯃꯗꯤ ꯖꯣꯔꯖꯤꯌꯥꯒꯤ ꯑꯄꯨꯟꯕ ꯏꯇꯤꯍꯥꯁ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯣꯞ ꯇꯣꯞꯄ ꯁꯔꯨꯛ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕꯒꯤꯗꯃꯛ ꯉꯁꯤ ꯑꯩꯍꯥꯛꯅ ꯒꯣꯋꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ꯫ ꯒꯣꯋꯥ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯙ꯭ꯌꯥꯠꯃꯤꯛꯀꯤ ꯑꯣꯏꯕ ꯃꯆꯥꯛ ꯀꯌꯥꯒꯤ ꯇꯨꯡꯅꯐꯝꯅꯤ꯫ ꯁꯦꯟꯠ ꯑꯣꯒꯁꯇꯤꯟ ꯆꯔꯆ, ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ, ꯆꯔꯆꯦꯁ ꯑꯦꯟꯗ ꯀꯟꯚꯦꯟꯠꯁ ꯑꯣꯐ ꯒꯣꯋꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯣꯝꯕꯨ ꯖꯣꯔꯖꯤꯌꯥꯗꯒꯤ ꯁꯤꯡꯒꯥꯄꯨꯔꯗ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯥꯟꯖꯥ ꯑꯃꯃꯨꯛ ꯂꯥꯛꯏ꯫ ꯁꯤꯡꯒꯥꯄꯨꯔꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯃꯔꯨꯞ ꯁꯤ ꯁꯦꯟ ꯂꯨꯡꯅ ꯍꯟꯗꯛꯇ ꯔꯤꯅꯣꯚꯦꯠ ꯇꯧꯈꯤꯕ ꯁꯤꯜꯚꯤ ꯔꯣꯗ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯁꯪꯒꯥꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯁꯤꯈ ꯄꯔꯝꯄꯔꯥꯒꯤ ꯀꯣꯛꯌꯦꯠ ꯌꯦꯠꯈꯤ꯫ ꯒꯨꯔꯨꯗ꯭ꯋꯥꯔꯥꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯚꯥꯏ ꯃꯍꯥꯔꯥꯖ ꯁꯤꯡꯍꯅ ꯀꯠꯆꯕ ꯐꯨꯔꯥ ꯑꯃꯁꯨ ꯂꯩ꯫ ꯚꯥꯏ ꯃꯍꯥꯔꯥꯖ ꯁꯤꯡꯍꯁꯤ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯂꯕ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯤꯄꯜꯁ ꯇꯨ ꯄꯤꯄꯜꯁ ꯀꯅꯦꯛ ꯂꯩꯕ ꯃꯔꯤ ꯆꯦꯠꯄ ꯍꯥꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯁꯤꯒꯨꯝꯅ ꯍꯣꯠꯅꯔꯕ ꯃꯇꯝꯗ ꯐꯪꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯕ, ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯇꯧꯕ, ꯑꯃꯅ ꯑꯃꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯈꯪꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯟꯅꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯍꯤꯔꯝ ꯑꯃꯒ ꯂꯩ꯫ ꯍꯤꯔꯝ ꯑꯗꯨꯗꯤ ꯏꯁꯤꯡ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯇꯥꯕ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯃꯥꯡꯍꯟꯗꯅ ꯌꯣꯛꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯃꯟꯇ꯭ꯔ ꯑꯁꯤꯅ ꯃꯐꯝꯗꯨꯒꯤ ꯁꯛꯇꯝ ꯑꯣꯜꯂꯦ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯌꯣꯛꯁꯤꯟꯕ, ꯏꯁꯤꯡ ꯃꯥꯡꯍꯟꯕ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯆꯝꯂꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯔꯝꯄꯔꯥ ꯑꯁꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯔꯨꯞꯁꯤꯡ, ꯃꯍꯧꯁꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡ ꯑꯃꯗꯤ ꯃꯣꯟꯁꯨꯟ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯩꯈꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯚ꯭ꯌꯇꯥꯒꯤ ꯃꯁꯛ ꯌꯦꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯀꯕꯤ ꯀꯥꯂꯤꯗꯥꯁꯅ ꯔꯤꯇꯨ ꯁꯪꯍꯥꯔ ꯑꯃꯁꯨꯡ ꯃꯦꯘꯗꯨꯠꯇ
ꯅꯣꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯤꯡꯊꯥꯈꯤ꯫ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡꯁꯤ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯔꯤꯒꯕꯦꯗꯒꯤ ꯄꯔꯖꯅꯩ ꯁꯨꯛꯇꯝꯗꯁꯨ ꯅꯣꯡꯒꯤ ꯐꯖꯕꯕꯨ ꯁꯩꯊꯥꯕ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯁ꯭ꯔꯤꯃꯗ ꯚꯒꯕꯠꯇꯁꯨ ꯁꯩꯔꯦꯡ ꯑꯃꯒꯨꯝ ꯃꯥꯂꯦꯝ ꯅꯨꯃꯤꯠ ꯑꯃꯁꯨ ꯅꯣꯡꯒꯤ ꯅꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯁꯇꯣ ꯃꯁꯥꯟ ꯅꯤꯄꯤꯇꯝ ꯌꯠ ꯚꯨꯝꯌꯥ ꯆ ꯑꯣꯗꯃꯌꯝ ꯋꯁꯨ ꯁ꯭ꯋꯒꯣꯚꯤ ꯃꯣꯛꯇꯨꯝ ꯑꯔꯦꯚꯦ ꯄꯔꯖꯅꯌ ꯀꯥꯜ ꯑꯒꯗꯦ꯫ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯅ ꯊꯥ 9 ꯏꯁꯤꯡ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯄꯨꯀꯩꯗꯒꯤ ꯂꯧꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯣꯟꯁꯨꯟꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯈꯣꯝꯖꯤꯜꯂꯨꯔꯕ ꯃꯆꯥꯛ ꯃꯔꯜꯁꯤꯡꯗꯨ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯄꯤꯊꯣꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯃꯣꯟꯁꯨꯟ ꯑꯃꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯁꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ, ꯊꯋꯥꯏ ꯍꯥꯞꯄꯤꯕꯁꯨ ꯑꯣꯏꯔꯤ꯫ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯅꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯐꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯀꯣꯔꯣꯅꯥ ꯆꯠꯈꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯀꯣꯔꯣꯅꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯗꯣꯝ ꯅꯥꯗ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫